Lakhipuronline putoksaba February ki tang kunhumdoi irai numit ki Khomjinba Pao tabirasi ahanbada maruoiba Pao Rajyapal Gulab Chan Kataria numit humnegi Barak Tampak ki khongchatanga si silcher da thunglaragani Malemgi imalo numit ka mari leinana akhanaba mifam ama khorirol sanglen Lakhipur da pangthokre United Northeast Charitable Society Lakhipur gi volunteer singi khongjang haukre Assam Public Service Commission APSC na CCE prelim exam gi matam hongtok khongjin tawkre Joiren Hansaba oiramba thoksom jitena leikitabada Utra Sanglen sana konungna awa phongdorokle amasung Umbrella Scheme on Safety on Women Paikhanana bawapam Kendra gi Mantri Mandalna ayapa pikre Haujik mapungoi ba pau tabirasi Rajyapal Gulab Chan Kataria numit humnegi Barak Tampak ki khongchatanga si silcher da thunglaragani silcher da thunglabaga mahak haila kandida chatuna Rajya amadi Kendra Sarkar na paikhatpa project singi matangda khanagani Nungthilda Karimganj da khongsangani Rajyapal na Barak Valley Engineering College koina chatuna oja amadi mahiroi singa wari sanagani Badarpur Integrated Farming Group kasu wari sanagani hayeng nongmaijing numit pungma panda Silchar Civil Hospital koina chatuna yengsilaba matung nungthilda mahak Guwahati dan khigani hairi Nahamarup kasarna silangduna amasung Naharol Khorirol Silup Assam Malades Assam Manipuri Chanura Khorjelup kasarga kusamnaduna malemgi imalon gi numit February gi tang kunma thoida akhanaba mipamama Khorirol Sanglen Lakhipur da Nahamarup ki president oinam piramani na mipama poiduna pangthokre Thauramasida Khorjelup ki advisor amasung ZPC Lakhipur gi member Kabrabam Anita Devi na mithunglen amasung Malades Assam ki president Professor G Narahari Sharma amasung Naharol Khorirol Silup ki president Thokjom Biswanath na Presidium member oibiki Thauram haukulakpada ingudam nilbirna malemgi imalon numit kamari lenana akhanaba wangangloi oina wangangke numida sika mari lenana amadi imalon gi matik magun kaya gi maramda ingudam binod khaidem kanta kangambam biren amasung nongpoklakpam nandabhonna chingba mioi singna wangangke mithunglen gi warolda kaprabam anitana manipuri lon gi hojiki masak amasung assamda imalon gi mafam ama kanbagi matangda wapam kaya panduna wangangke Professor G Narahari Sharma imalon na mahimasing tamba pangliba amadi hojiki matamda manipuri lon gi mafam ama kanba pangliba sigi matangda apenba phongdokhe Thokjom Biswanath na malemda imalon gi mafam ama kanduna leiba ubada nungaijaba phongdokhe mifam mapugi warolda oinam biramanina Assamda imalon na mahitamba amasung imalon gi mafam ama kanba ngamnana bagi matangda palladuna wangangke mifam loisilakpada manipuri lon bu Assam gi associate official lon ama oina thambinaba Assam lengakta haijaba haina waripnakhe toinana aikoi gi angang sing pumnamak imalon na mahitamna ba thaurang ba haina sulepnakhe haina General Secretary L Denamanina Phongdorakle Kanganjaba ama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusamnaduna Lingya Vidyapit University Faridabad ki makhada course si tambiba hore Healthcare gi field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chimbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silchar da practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga mobile number 939573245 da pau phaunabiu United Northeast Charitable Society gi Lakhipur Division gi volunteer singna pullaga
Meitei singi chakot thaurangi panung channa awa ana taraba singda mateng pangba haugalagli ban harul singda nisa sizina bagi matakta kan bathabak lokatpa mitei nupi sing atopa phurup ki nupa singa ain kai bathabak thorom sing chathabagi mayok tasu ngarangdagi hauduna volunteer singna kan ba khongjang chathaba haukre hairi banbai jai handakta hauki ba February gi tang kunma thoida binakan dikhata accident ta asok apan nangkhiba family amada society asina angamba sel ki mating su panglam khre hairi Assam Public Service Commission APSC gi February gi tang kuni thoida thokpa notification amada March gi tang 13 nongmaising numita pangthokani haina tawramba combined competitive CCE prelim exam March ki tang 13 ki mahuta March ki tang 19 ningthokaba numita oina pangthoklagani hairi APSC के official website apsc.nic.in da thokiba notification aduda anoba timetable asigi matangda phongdokhibani matam sangna Utra Sanglen Sanakunugi Joiren Hanjaboi Biramba Kurai Lairi Ang Mamlai Kaidalaiba Thoksom Jitena Masagi Anapa Manamaram Oiraga Yumsa Kaishan Numit Nongyai Matung Pung Anirom Tabada Masagi Mung Manungi Miyoi Sing Nungsiraba Maruk Mapang Kayabu Sena Kainaram Laga Taibangi Aroiba Khongset Oina Mapugi Khuya Pangkhare Mahaki Yaibi Thawaina Taibang Mapugi Chaigoi Nungda Ingna Chikna Leiruna Bagitamak Sana Kunungi Angamathau Phamnaiba Amaibi Penaloisangi Mihut Amadi Angom Ningthau Yauna Minute ani tumina leptana awapa phongdok pagalena imung manungi awabada su saruk jazari haina Utra Sanglen Sana Kunungi Publicity Secretary L Poirei ki cherola mata phongdoragle Train ticket online da booking tawbusingi nungai pa pau amada IRTC na train ticket confirm oiraba matamdata ticket ki paisa kakkadori aduga ticket cancel tawba matamdasu sale khudakta refund oiragani hairi IRTC ki website amadi app animakta khudongchaba si pire hairi nungairaba pau BSc BTech BCA amadi MCA gi mahiroi singna computer programming tambagi damak free demo class ta saruk yabagi khudongchaba thamjari ngasimak iscode.com da changpiduna book tobiu natraga free demo class ki damak 9606017575 number asida call tawbirago kangan jaba tongan ba competitive exam gi damak chama mai pakna bagi damak coaching pizariba Infinity Knowledge Center na SSC MTS GD CHSL Indian Army Assam Police TET CTET Grade 2 Grade 3 amadi Grade 4 gi exam gi damak Maths Reasoning English GK na chingba coaching lobining ba singna kudungchaba silobiu ahanba batch ayuki pung 6 tagi na 9 phawba oigani admission fee free oigani akupa marol gi damak Kasar Lakhipur Ward number 9 da leiba Infinity Knowledge Center gi center in charge Sir Tennyson gi mobile number 7002554061 number asida ngasimak paw phawna biu Umbrella Scheme on Safety of Women Paikananaba Home Ministry na Haudoraki Bawapambo Pradhan Mantri Narendra Modi na Luchingba Kendra gi Mantri Mandal na ayaba pikre Apunba project ki senpham lupa crore lising ama hena thadaduna paikat kadaba thaurang asida leibak asida nupi singi tamak ain gi kuthangda thaurang sing paikatpa achimba wail phanganba wakat singi waroisin matam sana purakpa amadi victim singda institutional support phangan manu chingba tongan bawa pham sing yauri nupi singi mayokta chathaba thawong singi mathakta akan bathabak lokhan anaba Indian Penal Code Criminal Procedure Code amadi Indian Evidence Act sebdokpagi wapham yauri hairiba project singa sigi pandam singi manungda nupi singi mayokta chathaba crime gi thodok singda matam chana khud thingsinba amadi tijin humjinba amadi asiguma thawong singda crime thokandananaba state union territory gi mechanism sing pangal kankadan ba yauri Bharat Lengakna Umbrella Scheme for Safety of Women gi makhada paithali pathabak singdi 112 Emergency Response Support System IRSS 2.0 paikhatpa National Forensic Data Center yauna Central Forensic Sciences Laboratory sing upgrade toba
State Forensic Science Laboratory singda FSL DNA Analysis Cyber Forensic ki mapangal kangkhat anba Cyber Crime Prevention Against Women and Children nupi amadi angang sing mayokta chathaba sexual assault case sing paibada investigator sing amadi prosecutor sing mapangal kenkadanba masung training piba aduga Women Help Desk amasung Anti-Women Trafficking Unit sangba chagatpana chingba yaure Aroibada maruiba pau amukhanna Rajyapal Gulab Chand Kataria numit humnegi Barak Tampak ki khongchatanga si silchar da thunglaragane Malemgi imalo numit ka mari leinana akhanaba mifam ama khorirol sanglen Lakhipur da pangthokre United Northeast Charitable Society Lakhipur gi volunteer singi khongjang haukre Assam Public Service Commission APSC na CCE prelim exam gi matam hongtok khongjin tawkre Joyren hansaba oiramba Thoksom jitena laikitabada Utra Sanglen sana konungna awa phongdorokle amasung Umbrella Scheme on Safety on Women paikhanana bawapam Kendra gi Mantri Mandalna ayapa pikre Lakhipur Online YouTube channel gi pau sandok jaba ngasigi oinadi matang asidaloi jare